Mityeng tabiriba singbu kangli pauthangi maikaidagi taramna okjari ngasi phongkiba tongan-tonganba pauche-singda yaukhiba maruoiba pau amadi social media-da phonglakpa pau khara update puduna laksari ahanbada Arambai Tengolgi koronganba khumanna mahaki Facebook account-da asumna phongdorakli Maikai salai khangdana landarakpa matamda kaisu khangjadraba angangsing asiga kochen chenduna angambadi honajakhibani masida Tengoloi kunmathoi thawai katkre amana ngasi sokduna soinaiba haibadu oiduna leiri madugi mahai oina ngasidi aikoisi criminal amagumna ubire hoi mitopna khanbadudi khanjasanu ipurupki miyoi phawba yauna aikoida yekna salakpa asidi nungaite hoi aikoigi asoiba aranba leiramgani adubu asoiba khara adugi damak thawai kubakta haptuna lantheina rakhiba sing nathaiduna aikoibu yeknaba amagum urakpa asidi khangbada wai pumnamak ireibak ipurupki damak tawkibani kaisubudi khandre haiduna asumna nungaitana post torakli Makha tarakpa pauda security force na khulakpi hatkraba tungda kuki singna namna khundaba mapam singda matam kaktaba ban kokre langching manbi village ki sip hoikhonghing nomaina kaptuna halambagi mayokda kuki taba mapam pumnamakta indigenous tribal leaders forum ITLF na matam kaktaba total shutdown lauthokre committee on tribal unity Kotunasu hiram asiga mari lainana ngarang nungtil pung amadagi ngasi numidang wairam pung ohum phawba kuki na taba mapam pumnamakta total shutdown lauthokre Bisnupur amasung Churachandpur district ki lona ba mapam da thokhiba thodok amada maitei gi lomi ama amasung asok apan nangkibaga loinana kuki nupi ama sikibadagi kanglup ani gi miyoi singna akanba mongda khongjang changsin narakibani kuki militant singna nahan nungtil pung ohum mini nipurom tabada Bisnupur district ki pubalada low uduna leiba lomi singda nongmai kapsilakpada masagi chahi humpurom suraba ningthogjam biren kobo lomi ama oi thangba kudangda nongmai maruna panbadagi soki soklaba miyoi adu hauji Bisnupur district hospital da layengli thodok adugi matung tarakpada security force na manak nakpada leiba Churachandpur district ki singkhai village da domination and operation chathabada khulai paibaga nongmai kapnabagi thodok thoki thodok aduda langching manbi village ki sip ki loinabi Hoikhonglin Haukip nongmai maruna panbadagi soktuna Churachandpur district hospital da laikan naramlaga sikhibani hairi amaromda pubalagi thodok thokpamda mari leinaba authority sing laktuna yengsinkre ngasi chu masing yamlaba miyamna lambida thoroktuna log sujariba longmi senmi ngakpi senbi bagi lenga ki akhannaba thorang karino haiba khangnanaba protest tawki Makha tarakpada free movement deal yanadriba phawba kuki militant singi su center na handokpagi wafam leidre Haukiba sahi lisingani kulumdogi me ahumda thokiba irang aduna maram oiraga kuki su militant sing amasung Ministry of Home Affairs ki mihut singa tangkak anida wari sanaduna Valley district ki akoibada leiriba sugi kem taret lauthokibada yanarabasu free movement deal haibadi national highway singda kanglup khudingmaki miyoi sing maning makha tamna chathok chasin yadriba phawbadi su agreement asi makha tana sangdokpagi wafam leite haina Ministry of Home Affairs tagi phangba official source amana pongdokli Pawasina Makhatana Hai Chief Minister N. Birena resign tawkraba matung sahi asigi February 16 dagi state asida president role thamduna lakibani Union Home Minister Amit Shah gi maikaidagi state asida president role thamkraba matung ahanba oina pakhat kadaba khongthang asi national highway da free movement lehenba asini masamakna sahi asigi March Nepal da security gi ahenba section thoranga loinana national highway sing asi hangdoknaba honakibani adubu kuki singna athingba pibadagi mai pakidrabasu center gi ba pandamdi free movement lehenba asini wafam asigi matangda handak kuki su militant sing amasung Ministry of Home Affairs ki maikai singda chathakiba wari sanaba aduda national highway hangdokpagi wafam masida priority thamduna yamna kumna khanaki masida su militant gi maikai degi su yaningba phongdoraki makhoina wafam asida matam chupagi oina yaningdaba leite haibagi wafam su khanghallamki center gi maikai degi di free movement deal tonadriba phawba su sangdokpagi wafam leite haibasi Mifam aduda thamki national highway asi hangdoktuna free oina chathok chachin tawba yaba khaktada state asida mahosagi phibam hanjilakani khongthang asina singi lam phawduna chatpa yadriba tampaki miyoi sing aduga tampaki lam phawduna chatpa yadriba kuki sing maning makha tawna chatpa yagadoribani handakta Air India gi plane kaibada kuki gi miyoi ama amasung maitei gi miyoi ama puna crew member ani laikidaba thodok aduda maitei singi maikei degi laikidraba kuki crew member
member adugi haksang Imphal airport ta oklabada makhal amatagi athingba piroi haina phongdokpa laikrabani kuki gi maikei dagi su mamang tha me kun dagi kun manga phawba ukrul da pangthokiba manga suba siroi lili festival aduda maitei singna chatok chasin tawbada makhal amatagi athingba pikhide masina national highway hangdoknabagi deal asi sign tawnabagi thabak asi athubada pangthoklaba yai haina paw asina makha tari IG Zone 2 Bisnupur ki DC amasung SP na chingba phubala da laktuna miyam gi mifam pangthoktuna miyam na thamkhiba dabi sing thabak oina pangthokani haibadagi shutdown gi khongjang matam kharagi oina handokre Bisnupur district ki Moirang police station na konba phubala maning lokolda masagi lokpamda law suduna leiringai kuki militant singna kaplakpani haiba nongoi maruna panbadagi ningtawjam birel kobo miroi amagi makuta nongoi maruna panduna sokiba adugi matangda miyam horoktuna thodok thopamda ngarang ayuk pung 13 phawbagi manungda daita loba ngamgadaba Manipurgi governor chief secretary DGP amadi security advisor na chingba laktuna lokhatpam thokpa thabak lokhatkadabani madu natrabadi total shutdown gi khongjang changsingani haina lakthokibagi matung inna ayuk pung 13 khara helakpa matamda phubala da Manipur police ki IG zone 2 K. Kevin, SP Bisnupur, KSI Ravi Kumar, Anisuba, IRB gi CO, Hobson, Sapam Amadi, DC Bisnupur yauna laktuna, Makoigi Oiba, Mifam Ama Pangthoktuna Yanaba Purakare Loinana, Sadaun Tobogi Khongjang Changsingani Tawramba Adu, Matam Kharagi Oina, Handokre, Hairi. Kuki militant singda khulai pahelaga Valley da leiba misam miyam da atamnana hatnaba hona halabra haibasi phubala gi thodok asina hena singnaba pokhalle haina foxna nuaitaba phongdorakle Jungi Taramapol nungthil pung 3:35 rom taba matamda Bisnupur district ki manung chanba phubala maningda low suduna leiba ningthaujam biren koba sahi yamlaba lomi amada phubala maning singdagi kuki singna atamnana nongmai round kaya kaplakhibadagi khutta nongoi maru ama panduna achok apan nangkhibagi thodok asi Federation of Civil Society Organization Foxna akanba mawongda condemn tawi loinana thong asi chin kuki jo singna khulai pahelaga Valley da leiba michamda atamnana hanaba honarabara haibasi phubala gi thodok asina singnaba phogale haina Fox ki Secretary Information and Public Relation gi thopuriba Neris mangangna khuyak piduna press ta thadokpa chirol na phongdoragli chirol sina makha taraduna hai rules ki makhada President rule gi makhada lengak liba state government asina ngasi thokliba thodok asigi thodang pumnamak lawgadabani laibak thibadi hadak Imphal East district ki pukhawda masagi pata leiba lokhumda lawkhoiba thorang tawrunaba maitei singda Sinkuki jo phuruki miyoi kharana athingba pirakpadagi charangnaba phibam ama thokre adubu madudasu mafam maduda duty tawriba central forces singna athingba amada pidabana ngasi su makhatana maitei singi lokpamda lawpanba yadana atamnana Chatarakpa etekni haina lowi zero asina makhatan hai Manipurgi apunbagi saktamda singnarakpa Myanmar lebaktagi logi wangmada lamdam asida sangsilakliba chin kuki jo phuruki miyoi kharagi thokseldagi thokliba chahi ani helaba charangnaba phibam asigi warosin puraknaba honabada nakal animaktagi kulai thadoknaba lokhalakliba lengaki thoksel adubusu puning thogali adubu kulai thadoknabagi paikhatliba thoksil asi nakal nama khaktada haibadi Valley area khaktada lokhatpa aduga singi chin jo kuki singna khundaba mafam sing asida Hariba thoksil asi paikhatpagi mami tadabana laibak thiba thodok asi thokpane hairi yamna nungaitabadi ngasigi thodok thokliba mafam aduga irap lamnadana SSB gi bunker amasu leiribani adubu khut tharakliba militant singi matakta chapchana counter tohodaba amadi security force leina lomi amada attack tobang ngamalibasi singnaningai ni loinana thodok aduda cheneriba Chin kuki jo militant sing adugi mathakta state government na chapchaba action lokhataba taragadi miyamna state lengak ki mayokta khongjang changsilakloi hainingai leite haina phongdokkhre Abdul Kadir hatpada chenaba sing pung kunmari gi manungda phaduna ain gi oiba cherak piu haina governor da memorandum pisinkre haina JAC na phongdokkhre Pawitek Mayai Lekai Digi Chesum Abdul Kadir Minungsi Leitana Hatok Pibada Chenaba Sing Pung Kunmari gi Manungda Phaduna Aingi Oiba Cherak Pibiu Haina Leikidraba Abdul Kadir gi Matangda Semkiba JAC na Manipur gi Governor da Memorandum Pisinduna Taksillamle Hairi Governor gi Maikei Digi Athuba Matamda Thabak Oina Onthoknaba Honaragani Haina su Phongdorakre Haina JAC gi Co-Convener TH
Mahibur Rahman na Pomi Sing the Pongtokre, Mahibur Rahman na Makata na Pomi the Pongtokibada, Laikidrapa Jason Abdul Kadir Bu Hatpada Chenabasing, Pungkun Marigi Manungda, Faduna Aingi Oiba Cherak Piu Haiba, Memorandum Sing Yauna, Nasi, Manipurgi Governor Ajay Kumarga, Unaduna Wari Sanarubani, Haina Pongtokre. Plane kaibada laikhidraba mioi chani kunithoi masak khangba ngamkhre handak Ahmedabad ta kaikhiba Air India gi plane aduda tongba mioi sing laikhidaba hakchang sing DNA test togduna mioi chani kunithoi di masak khangba ngamle mioi sing asigi manungda chani ga mari gi hakchang imung manungi mioi singa kuchin nakre haina Ahmedabad Civil Hospital gi Medical Superintendent Yasak Rosina phondokre masak khangba ngamlaba mioi chani kunithoi gi manungda Portuguese masa mari, British masa kuntra, Canadian masa ama yauri plane kai kiba aduda yaukibi cabin crew Languten Sengsengi asiba hakchang masak khangba ngamkibaga loinana Dimapurda porakre Kangpokpida poraktuna aroiba mathong pangthokre. Churachandpurda Kuki CSO singna kaukiba banna mahausa ki punsida chauna akaiba pikre security force singa Kuki khulai paiba singa khut thokna bagi thodokta cross firing da langching manbi khulgi sip ki loina bi khoi kholing kaubi nupi ama laikida baga thodoka mari lainana ITLF amasung Kuki gi tongan ba CSO singna kaukiba matam kaktaba total shutdown na Churachandpur district ta mahausa ki punsida chauna akaiba thokre Kangpokpi district ki oina su Kotuna ngarang nungthil pung ama rom tabadagi numidang wairam pung taruk phawba kaukiba banna chauna akaiba piki Phobala maning high canal gi mamang makhada ngarang Kuki singna chatharakiba attack ta ningthojam biren sokiba thodok adugi matangda Phobala amasung masigi akoibada leiriba mairapaibi singna tongan ba demand kaya taladuna matam kaktaba bangi khongjang changsingani haina tawramba adugi matangda DC Bisnupur Puja Ilangbam amasung Bisnupur gi SP Ravi Kumar yauna district level office amadi civil officer sing yauna Phobala kaithelda mifam pangthokkiba mifam aduda DC na miyamgi apamba sing aju thabakta onthoknaba honagani haibagi thajaba pibadagi khongjang adu matam kharagi oina suspend tokre SP gi maikidigi makhata na haikibada mafam adugi miyamna lobukta lowsuba chatpada asok apan yaudana ahenba security measurement sing lokhalagani low uba lepadi yaroi punna low panana ba khonaminasi haina phongdoki Bisnupur gi DC Puja Ilangbangi maikidegi su miyamna pamliba sing adu thabakta onthoknaba honagani governor amasung chief secretary gi maikidegi mihut tharakduna amadi thodok adu yengsinba yauna makhata na thoktanaba honagani haibagi thajaba piki DC amasung SP na piki ba thajaba aduna maram oiraga miyamna matam khareni gi oina khongjang adu suspend tokibani Adim Jati Hostel gi Pukrida Iraq Naduna Laikidabani Haiba Mahiroi Molian Boy gi Misi Chinganingai Oi Haina Makata na Tigat Naba FIR ama launch tokre Haukiba Jun Taranithoi da Chingmairongda Laiba Adim Jati Boys Hostel da Mahitamduna Laiba Mahiroi ama Chinganingai Oiba Mongda Iraq Naduna Laikidabani Haiba Chandel District ki Machi Subdivision ki Manung Chana Laiba Langol Village dagi Molian Boy Chahitara Nipal Apokpati Modan gi Thawai Yaudraba Hakchang Imung Manungna Pongnapam Lamdam Langol Village da Mathong Mangam Pangthoknaba Ngarang Ayuk Rims ki Mirel Sangdagi Lokre Loinana Misi asi yamna Chinganingai Oi Haiduna Makata na Tigat Bagidamakta Laikidraba Mahiroi asigi makurana FIR ama case loss tokre COVID-19 na laksilagle ngarang khaktada mioi kumapan positive oire Manipurda COVID-19 na tamna laksilagle mipainingai oiba phibam amada ngarang khaktada mioi kunmapan positive oire ngarang asiga tharaga Manipurga apunba COVID positive oibagi masing marifuni thoi sukre official oiba pau amana phondokre ngarang positive oikiba mioi kunmapal adugi manungda sahi mapal gi nupi macha ama amasung sahi 12 gi nupa macha ama yawi Imphal West district tagi case kunithoi Imphal East tagi taruk amadi Thobal district ki oina mioi ama positive oiki apunba mioi kunmapal adugi manungda nupana 12 ni aduga nupina 13 ni thajaba yaba mafamdagi phangba pauna hai Manipurda hauji COVID positive oirakliba sing asi mild symptom ni thoidokna kiningai oide positive oirakpa kudingmak home isolation tongnaba khangankre home isolation da lairingaida makoina COVID ki protocol sing ngaknanaba mari leinaba singda pautak pikre hairi Makha tarakpa pauda Indian gi mahiroi ama chapchana maram khangdana Canada da sigre Canada gi Calgary University da tamba Tania
Tiyagi Kobi India gi nupi mahiroi ama chap chaba maram khangdana siduna leiramle hairi hiramasi gi matangda Indian consulate na laikhidrabigi imung manungda mathau taba tengbang pumnamak pigani haina laukthokre mahiroi adu matau karamna sigibano haiba chap chana khangba ngamdrabasu report amagi matung ina heart attack torokpadagi sikiba oiramba yai haina thajanari makha tarakpa pauda plane ticket kakpagi chang hanthakre June 12 da London gi Gatwick Airport tamna paigadaba Air India gi Boeing Dreamliner ama kai khraba matung miyamna plane ticket kakpagi chang chada kunthra manga rom hantarakle haina report torokli Blue Star Air Travel Services Private Limited ki report na hai nongna ticket kakpagi chang hantarakpaga loinana mamangda hana ticket kakraba miyoi kayana su cancel tawbagi chang hengalakle Boeing Dreamliner tongbada khudongthiba mayokna ba yai haina singnabadagi miyamna ticket kakpagi chang hantarakpani hairi Pubala maningda leiba SSB boss ki maikeidagi cookie singna nongmai kapsilakpada khut hankidaba asina center amadi cookie khulai paiba singi marakta chauna loduna ba leire haina Mahesorna phongdokre Pubala da cookie khulai paiba singna nongmai kaplakpagi thodokta soklaba lomi Ningthojam Biren Rims Hospital da pukhatkre state asida PR chalaibagi matakta nongmaina paliba lomi Biren lo uriba lophumga nakna hangliba SSB post ki maikeidagi security sing cookie sing tamna khut hankidaba asina center amadi cookie kulai paiba singi marakta chauna loktuna rabra haina singnadaba ngamde haina RPI Athowale National General Secretary Mahesor Thonawjomna phongdokre Bisnupur District ki hospital dagi makhatana layengnaba Rims ta pukhalakkiba lomi Biren gi phibam Yengsilaba matung Mahesorna Pomi singda phongdorakpada nongmai kaplakliba mafam adu tamna state force singna sangsilubada central force singna athingba pirakliba asigi maram karigino haina hangki mahana makatana hai nongmaina paliba lokpham asi red zone area nate central force ka yanaba amagi makhada lokpham asidagi singkhongda meter chahum rom changsinna low ubada Akaiba leiroi haiba wafam leiribani pumnamak asi leibagi mathakta lopham asiga inak naknana SSB gi post hangbana ngasigi thodok asi yamna ngakningai oi haina thodok thokiba matung Mahesona phongdokibani mahana makhata na hai apunba Manipur haibadi sinda haiba aduga issue ama lakpada nathaiduna hotnaba kaya asina Manipur thugainaba issue mayam Puthorlabra haina singnadaba ngamdre mari leinaba singda wakatpa yabo wakatle haujikti makhata na haijabagi matam helakle Manipur thugaiba pamlabasu nakhai sengna hairo madu thengnanaba sem saduna leire maikhum uppaga diplomacy tawba lepiro haina mahakna phongdoki panba yai Pubala awang maning lekaidagi masagi chahi humpu suraba lomi Biren nungthil numit yungba matung pung ahum rom tarakpa aduwaida Pubala High Canal makhada Low suri ngaida nongmaina kablokpadagi oi thangba khutta nongmai maru amana panduna chatkibani hairi Makha tarakpada aroiba paw oina editorial kalamdagi machangoiba paw ama lokhatchari cookie terrorist singda free thadokduna thamlaga maitei singi mathakta landahanbagi thawong chatharabra haina chingnahale Yumdang banak kainaba oiraba cookie narco terrorist singna Manipur gi apunbagi ngamkhai manungda cookie singi oiba cookie land ama semgani haiduna maitei singi matakta landarakpa chahi ani helaba phawba losinba ngamdana hojik leiri matam khara cookie terrorist singna maitei singi matakta nongmai kapa leplurabasu hojik amuk maitei singi matakta nongmai kapsinduna landaba haurakle masida natana cookie singna taba mafam singda buffer zone amadi red zone haina thamduna miyamna maning tamna chathok chachin tawba yadana leiri masigi mathakta Manipur gi chingyaga tainaba mafam singda leiriba maitei gi local kayada aki akhang leitana changduna low unaba low khoibagi thabak chathaba ngamdana leiri Oirakliba phibam asida cookie narco terrorist singna landarakpa asidagi maitei miyamgi punsi amadi Manipur gi apunbagi saktam kannabagi damakta khulngakpagi achoba thodang lauramba khulngakpa sing amadi arambai tengol gi tengol loi singna pairamba nongmai sing lengaki maikeidagi leijabi thaduna khongatkre hojikchu makhatana yamna kanna khongkotpagi thabak chathari adubu masida hangnangliba wahangdi cookie narco terrorist singna amuk hanna makoina pamliba cookie land asi phangnaba maitei community singi mathakta
ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯀꯦꯝ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯦꯝꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯌꯥ ꯈꯨꯜꯂꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯅꯍꯥꯜꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯥꯗꯨ ꯂꯝꯄꯥꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯗ ꯂꯧ ꯈꯣꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯛꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯡ ꯂꯪꯁꯤꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯗꯨꯅ ꯁꯥꯈꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯌꯥ ꯑꯃꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯔꯥꯡ ꯐꯨꯕꯥꯂꯥ ꯃꯅꯤꯡꯒꯤ ꯂꯧꯀꯣꯜꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯂꯧꯃꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯁꯨꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ